ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯥꯏꯕꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯥꯏꯔꯣꯛꯀꯤ ꯑꯩꯈꯣꯏꯒꯤ 2025ꯀꯤ ꯐꯥꯔꯁ ꯕꯦꯆꯀꯤ ꯄꯥꯔꯇꯤꯅꯤ ꯁꯤꯅ ꯃꯣꯏ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯀꯣꯟꯅꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯅꯪꯒꯤ ꯅꯃꯤꯡ ꯂꯩꯐꯝ ꯀꯣꯟꯅꯅ ꯍꯥꯏꯌꯨ, ꯈꯔ ꯀꯟꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡ ꯁ꯭ꯋꯥꯃꯤ, ꯂꯩꯐꯝꯅ ꯈꯥꯡꯉꯕꯣꯛ꯫ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯤꯌꯣꯕ꯭ꯔꯇ, ꯂꯩꯐꯝꯅ ꯀꯣꯟꯊꯧꯖꯝ꯫ ꯑꯩꯒꯤ ꯃꯤꯡ ꯃꯂꯦꯝꯉꯥꯟꯕ, ꯂꯩꯐꯝꯅ ꯍꯩꯔꯣꯛ꯫ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯤꯇꯝ, ꯂꯩꯐꯝꯅ ꯀꯣꯟꯊꯧꯖꯝ꯫ ꯑꯩꯒꯤ ꯃꯤꯡ ꯏꯁꯣꯔꯆꯟꯗ꯭ꯔ, ꯂꯩꯐꯝꯅ ꯕꯥꯁꯤꯈꯣꯡ꯫ ꯑꯩꯒꯤ ꯃꯤꯡ ꯑꯕꯤꯅꯥꯁ, ꯂꯩꯐꯝꯅ ꯃꯥꯂꯣꯝ꯫ ꯑꯩꯒꯤ ꯃꯤꯡ ꯁꯤꯇꯜꯖꯤꯠ, ꯂꯩꯐꯝꯅ ꯍꯩꯔꯣꯛ꯫ ꯑꯩꯒꯤ ꯃꯤꯡ ꯃꯤꯂꯟ, ꯂꯩꯐꯝꯅ ꯇꯦꯟꯊꯥꯗꯒꯤ꯫ ꯑꯩꯒꯤ ꯃꯤꯡ ꯗꯥꯁꯣꯔ, ꯑꯩ ꯂꯩꯐꯝꯅ ꯈꯥꯡꯉꯕꯣꯛ꯫ ꯑꯩꯒꯤ ꯃꯤꯡ ꯖꯥꯕꯤꯔ, ꯂꯩꯐꯝꯅ ꯁꯉꯥꯏꯌꯨꯝꯐꯝ꯫ ꯑꯩꯒꯤ ꯃꯤꯡꯅ ꯂꯣꯡꯃꯥꯏ ꯈꯣꯟꯒꯣꯜꯃꯩ, ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯜ ꯃꯤꯡꯅ ꯂꯣꯡꯃꯥꯏ ꯅꯣꯅꯦ꯫ ꯑꯩꯒꯤ ꯃꯤꯡ ꯌꯦꯁꯨꯔꯟ ꯁꯨꯃꯟ ꯁꯤꯡ, ꯑꯩ ꯂꯩꯐꯝꯅ ꯈꯔꯅꯧ ꯃꯈꯥ ꯂꯩꯀꯥꯏꯗꯩ꯫ ꯑꯩꯒꯤ ꯃꯤꯡꯅ ꯗꯤꯀꯦ ꯃꯦꯊ꯭ꯌꯨ, ꯑꯩ ꯂꯝꯂꯣꯡ ꯈꯨꯂꯦꯟ ꯚꯤꯂꯦꯖ, ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯑꯣꯅꯤꯃꯁ, ꯂꯩꯀꯣꯜ ꯈꯨꯔꯝ ꯚꯤꯂꯦꯖꯇꯒꯤ, ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ꯫ ꯑꯩꯒꯤ ꯃꯤꯡ ꯁ꯭ꯔꯤꯅꯤꯕꯥꯁ, ꯑꯋꯥꯡ ꯁꯦꯐꯥꯏꯗꯒꯤ꯫ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯤꯇꯝ, ꯂꯩꯐꯝꯅ ꯋꯥꯕꯒꯥꯏ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ꯫ ꯑꯩꯒꯤ ꯃꯤꯡꯅ ꯔꯥꯀꯦꯁ, ꯂꯩꯐꯝꯅ ꯍꯩꯔꯣꯛ ꯉꯥꯔꯣꯛꯊꯦꯜ꯫ ꯑꯩꯈꯣꯏ ꯃꯣꯏ ꯉꯁꯤ ꯄꯤ ꯇꯤ ꯐꯖꯅ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯧꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯔꯝꯃꯅꯤ꯫ ꯆꯤꯡ ꯀꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯎꯠꯆꯔꯛꯀꯦ꯫ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯟꯇꯔ ꯍꯥꯏꯔꯣꯛꯀꯤ ꯐꯥꯔꯁ ꯕꯦꯆꯀꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯡꯗ ꯅꯩꯈꯥꯏꯔꯤ꯫ ꯌꯥꯎꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯕ ꯌꯥꯒꯅꯤꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ꯫ ꯁꯥꯕꯥꯁ ꯁꯥꯕꯥꯁ, ꯚꯦरी गुड, आपको लो, आपको लो। Nâng pass. चेंगलो। ईश्वरचंद्र चेंगलो। कोई आर्मी रनिंग प्रैक्टिस सेंटर की सिंगपगिने। मीटिंग तौबदो डिस्टर्ब ओइरोइद्रो चलो मीटिंग लोरे चलो मखा ले पुन चलो भाई नत्र चै लानी yang khi ảo là mà khi ảo là mà ai ai khất được mà lên mà xa chân khi ảo anh chị mất theo dùng một cái